Malem Thongam ngasi nongalamda yok ki pung mari taba matamda Sengmai Police Station da thunglakhrei mahak ngasi nongalamda yok pung ani taba matamda Senapati dagi security ki akan section thorang loinana Kangpokpi fauduna Sengmai Police Station da thunglakibani makhatana mahakna Sengmai da thunglakiba asiga mari leinana Advanced Women's Society awang Sengmai Maira Paibi ki President Usam Amubina hai ngasi ahing asi Sengmai gi Mama single loinana Malem Thongam mafam aduda laiminagani hiram asiga mari leinana hayeng ayuk pung tara taba matamda Sengmai bazar dagi Sengmai ge masing yamlaba ima kaya taramno oglaba matung Malembu makhatana flag off tobiduna Imphal gi Kangla gi damak lamtharakani maram asina mahakna Sengmai dagi Kangla gi nungsup thangba Western Gate fawba lakpagi lambi yet oida leikai gi miyamna lambi da thokpiraktuna mahak putaramno minasi haina leifak miyam da apil tauke